Hi ma'am, ngasidi egi boroi se achar tawthoge ado nahan leirakpana phanadi yamambane ado adum kangsalakpada adum akoi phataba musalakpa side ta khamakpa kai tawda ado aina khandoga langje khare phataba khara di ado apa khara laure aduga aina makok se lauthoe aduga phi amna phajana adi amuk chamdre bako nahan leirakpa numitoi chambadagine aduga phi amna phajana taithoga magi makok to lokthokre magi chei mate kam panbado aduga ina mayai da khara setatlaga horen dum masala kai changna baina ko mayai da sum satale setatle aduga achar da hapna bagi masala ni sina mayam ayam ba kaino di natre methi ke di adum horen paspuran thau yei bedo ina hapage ba aduna koi gi kai haini phadigo maruga aduga idi kaino jira maruga aduga kaino maruga kai som to maroiga ahum sita laure ado khara di yam gada hangdi yam masu kai de heng aina chanam achar mok tawge di khalle ba ko chanam natre morok gumba ado dum hapasu ya hadum achar di leptam ni nane ado nga hakta aina khang asabada ngauthokpani masala sing se ado yare se se aduga aina grinder jar hapaga ungage amuk tang pau na achar gi di khara pau bana hawi ko masala se ado khang dai ne yum otpa nungai na bageni yot ki khang da dum achar se tawrage tawa tang hape pajan tai thokpani egi jira kai masala ngauram bagine aduga thau khara hape adumai masa hajik aina ngaugi bado grinder dam tang thoke khara pautakna dum tae ko ai suba tan bagi ko suba ne na di kaino tawbani ba adu sudre grinder da kaino tawthoe takhaire aduga aigi thau sa phajana sahan bani ko ina ado ai kuina chagadam natabani na ko kuina kasu yamdabani na ne ado maina thau se phajana sahalaga dum ngausan borabani achar se ado paspuran naira sida koi methi ke yawdo boroi achar da disi manam nusi bani aba yamna ko ai gas ka muthalaga thau se de bang sari ko adum sida masala hapore paspuran ga masala haibu adum yanghanga moroga subagani da morog mas phajana bainane aduga boroi se hapchalage boroi yambadi nate adum akoi kuina thamgada ba chahi ma mo hena chaga da bo uyede ko adum aina morog achar tawdu maina dumaina tham edi dumai thamgada bani haba ko aidi dum sidi di likpani na dum chagi ba kui howe bane guin adi ko phai ka ko pan nang howe da bane ba thau se am sara di ko dum heng ko phai ka ba kuina magi lasting oi bangam da ba hai tare ado ko thau se patena sahalaga inghalaga haijalaga masala ke to na thamba dudi adudi phana kuina chahi ma hena dum chaning matam dum chare aduna sok ta bane ba ado sidi aina kui roi da bane na dum sumai dum thau da ngusale thum hapchale duga masala do khara dilleme masala khara hapchale duga chini hapane sigi boroi se khogi yam hena hauba kaino di natti ko khogi thummaga ka dumaina hauba do te basille ba boroi se ne oda sonu ko paru ga di phauringe de supana jamoy ne di saba bu ho gare kangsela bina mung likpaga pung lik khare aduga ya nga phajana ngausan mani ko aina khogi video sidi nga tangta utmai minute yam da bo ma ngane na mai ta phalaga ngau ban phajana duga chini ngang boina hape chini ngang ba so horen yam thung reju ko aina mamang da muk tawgi badi yam thung ge ba ko aina sin ba cha ngam da bagi na ado yam hena thung so ja ni na kitang haw ba no to do na ina khaji kha yam hena su jam badi natre kana ngum asin ba pam bagi mhom da di yam ga do man yam ga ne ba ko chini sa ado sabata di mya masik te boy joba to eti sana ka lu ro ne ba do kaino tawde khogi chapsan gi bahai dare di achar ni na thung kitang hen bana budi eno taw bane do thung kitang wat pra kangde adum charam da kitang mati da lawa su ya ne ba ante chini gi chap chare sintak taw ba ga tum tak taw ba ga chana re achar manam ni na ngokala pada manam si di kunung sim di lo me ado aise tam ngawra mani khar su nam khai ba kha bai sin khar ma phon tab na idi manung na loi masala chang ba na haw ba hele ba ado loi sale me mai gi achar se haw ga da man breng tin tare mo ko mo achar ba da
ꯇꯤꯟ ꯇꯥꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯈꯤꯇꯪ ꯇꯦꯁ ꯇꯧꯔꯒꯦ ꯁꯣꯅꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀ ꯀꯩꯀꯩ ꯇꯣꯛ ꯂꯣꯏꯔꯒ ꯆꯥꯛꯀ ꯕꯥꯔꯣꯒ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩꯁꯦ ꯁꯦꯝꯕꯅꯦꯕꯀꯣ ꯐꯔꯦ ꯇꯨꯝꯃꯤ ꯑꯗꯣ ꯁꯣꯅꯨꯗꯤ ꯄꯣꯊꯥ ꯃꯅꯥꯡꯅꯤꯅ ꯃꯥ ꯂꯥꯏꯔꯤꯛ ꯇꯧꯋꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯔ ꯇꯦꯁ ꯇꯧꯍꯜꯂꯒ ꯈꯣꯠꯄꯅꯤ ꯆꯥꯃꯤꯟꯅꯔꯒꯦ ꯁꯣꯅꯨꯒ ꯑꯩꯒ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯆꯥꯉꯝꯒꯗ꯭ꯔꯥ ꯄꯔꯨ ꯇꯨꯝꯃꯤ ꯆꯤꯅꯤ ꯌꯥꯎꯔꯕꯅꯤꯅ ꯆꯥꯕꯕꯨꯗꯤ ꯉꯝꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯐꯣꯟ ꯇꯥꯕꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯆꯥꯔꯁꯦ ꯏꯟꯊꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯖꯥꯔꯁꯦ ꯅꯍꯥꯟ ꯑꯩꯅ ꯐꯦꯡꯅ ꯊꯝꯈꯤꯕꯗꯅꯤ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯀꯤꯁꯥꯟ ꯖꯦꯟꯒꯤꯗꯨꯅꯦꯕꯀꯣ ꯁꯤ ꯀꯥꯟꯅꯩꯌꯦ ꯁꯤꯁꯦ ꯑꯗꯣ ꯑꯆꯥꯔꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣ ꯊꯣꯛꯄꯗꯣ ꯑꯗꯨ ꯃꯌꯥꯝ ꯍꯥꯎꯔꯗ꯭ꯔꯥ ꯑꯩꯒꯤ ꯑꯆꯥꯔꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯈ꯭ರೆ ꯄꯔꯨꯒꯤ ꯈꯔ ꯊꯝꯕꯤꯔꯅꯤ ꯑꯆꯟꯕꯉꯩꯁꯤꯗ ꯍꯥꯞꯄꯒꯅꯦ ꯈꯥꯕꯩ ꯆꯥꯃꯁꯅ ꯅꯝꯁꯤꯟꯒꯗꯕꯁꯦ ꯈꯥꯕꯩꯅ ꯇꯧꯔꯕꯅꯤꯅ ꯃꯄꯥꯟ ꯃꯄꯥꯟꯁꯨ ꯆꯣꯜꯂꯦ ꯐꯖꯅ ꯇꯩꯊꯣꯛꯄꯅꯦꯅ ꯑꯗꯨꯒ ꯁꯤꯗ ꯑꯆꯟꯕꯉꯩꯗꯤ ꯍꯥꯞꯆꯜꯂꯦ ꯈꯔ ꯂꯦꯝꯕꯁꯤꯅ ꯍꯣꯔꯦꯟ ꯄꯔꯨ ꯆꯥꯔꯒ ꯆꯥꯔꯦ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯆꯟꯗꯤ ꯆꯟꯈ꯭ꯔꯦ ꯃꯇꯧ ꯃꯥꯟꯗꯉꯩꯀꯣ ꯖꯥꯔꯁꯤ ꯄꯤꯛꯄꯤꯌꯦ ꯍꯥꯏꯔꯁꯨ ꯑꯗꯣ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯑꯩꯒꯤ ꯃꯣꯔꯣꯛ ꯍꯥꯏ ꯕꯣꯔꯣꯏ ꯑꯆꯥꯔꯁꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯕꯖꯥꯔ ꯆꯠꯂꯨꯗꯣꯏꯅꯤ ꯑꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯕꯖꯥꯔ ꯆꯠꯀꯦ ꯇꯧꯕ ꯉꯥ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯇꯟꯃꯟꯕꯒꯤꯀꯣ ꯆꯠꯍꯧꯗ꯭ꯔꯦ ꯑꯌꯨꯛꯇꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯒꯦ ꯉꯥꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯨꯍꯣꯏꯒꯤ ꯀꯩꯀꯩ ꯊꯕꯛ ꯁꯨꯔꯤꯕꯅꯤꯅ ꯄꯩ ꯂꯩꯔꯦ ꯂꯩꯁꯦ ꯎꯅ ꯁꯤꯒꯤ ꯂꯩꯁꯦ ꯖꯨꯕꯥ ꯀꯨꯁꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯡ ꯀꯂꯔ ꯌꯦꯜꯂꯣ ꯀꯂꯔ ꯑꯩꯈꯣꯏ ꯌꯨꯝꯕꯨꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯣꯟꯊꯣꯛꯑꯒ ꯁꯥꯜꯂꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯛꯇꯣꯔꯦ ꯅꯨꯃꯤꯠꯁꯦ ꯀꯦꯃꯦꯔꯥꯗꯗꯤ ꯐꯖꯕ ꯎꯗ꯭ꯔꯦ ꯉꯁꯪ ꯉꯥꯡꯅ ꯍꯟꯕꯤꯌꯨ ꯑꯗꯨꯒ ꯁꯣꯔꯣꯛꯁꯦ ꯂꯝꯕꯤꯗ ꯀꯅꯥꯝꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯁꯨ ꯐꯔ ꯆꯠꯂꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯀꯔꯤꯝꯐꯧ ꯂꯩꯅꯤꯡꯉꯥꯏꯕꯨꯗꯤ ꯀꯌꯥꯕꯨꯗꯤ ꯂꯩꯇꯦ ꯉꯁꯤꯗꯤ ꯕꯖꯥꯔꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯐꯖꯅ ꯇꯥꯎꯟꯒꯨꯝꯕ ꯃꯥꯜꯂꯦ ꯕꯖꯥꯔ ꯅꯨꯃꯤꯠꯁꯤꯗꯤꯅꯦ ꯀꯥꯡꯈꯟꯒ ꯌꯣꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯕꯖꯥꯔꯗꯒꯤ ꯀꯩꯝ ꯂꯩꯔꯛꯇ꯭ꯔꯦ ꯉꯥ ꯂꯩꯒꯦ ꯍꯥꯏꯅ ꯆꯠꯄꯅꯤ ꯉꯥ ꯂꯩꯔꯝꯗ꯭ꯔꯦ ꯗꯥꯎ ꯌꯥꯗꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯒ ꯃꯅꯥ ꯇꯥꯕꯤ ꯀꯣꯕꯤ ꯑꯅꯤꯈꯛꯀ ꯃꯣꯇꯣꯔ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯌꯥꯜꯂꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯥꯂꯨ ꯇꯤꯜꯍꯧꯕꯨꯗꯤ ꯂꯩꯒꯗꯕ ꯑꯗꯨ ꯌꯨꯝꯁꯀꯩꯁꯦꯟ ꯑꯣꯏꯅ ꯕꯖꯥꯔꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯂꯧꯔꯛꯇ꯭ꯔꯦ ꯉꯥ ꯐꯪꯉꯛꯇꯕꯗꯣ ꯉꯥ ꯂꯩꯇꯕꯗꯣꯗꯤ ꯑꯗꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯁꯣꯅꯨꯅ ꯍꯥꯏꯔꯤꯌꯦ ꯌꯦꯟ ꯂꯩꯔꯛꯖꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯌꯦꯟꯁꯨ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯔꯛꯇ꯭ꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯑꯩ ꯉꯁꯥꯏ ꯑꯥꯂꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯤꯟꯖꯥꯡ ꯊꯣꯡꯈꯤꯕꯗ ꯑꯥꯂꯨꯁꯦꯈꯔ ꯂꯦꯝꯍꯧꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯅꯦꯛꯁ ꯑꯃ ꯁꯦꯝꯃꯨꯔꯒꯦ ꯍꯥꯏꯅ ꯕꯖꯥꯔꯗꯒꯤꯒ ꯃꯣꯏ ꯑꯅꯤꯒ ꯑꯆꯥꯄꯣꯠꯁꯨ ꯀꯔꯤꯝ ꯂꯩꯕꯤꯔꯛꯇꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯁ꯭ꯅꯦꯛꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯐꯥꯎ ꯍꯥꯞꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯁꯤꯡꯒ꯭ꯔꯥ ꯀꯔꯤꯒꯗꯣ ꯑꯗꯨꯝ ꯂꯩꯔꯛꯇꯔꯦꯕꯀꯣ ꯑꯗꯩ ꯂꯨꯕꯤꯒꯗꯣ ꯑꯁ ꯕꯖꯥꯔ ꯅꯨꯃꯤꯠꯅꯤꯅ ꯐꯖꯅ ꯖꯨꯂꯨꯕꯤ ꯑꯗꯩꯗꯤ ꯀꯩꯀꯩ ꯃꯌꯥꯝ ꯌꯣꯜꯍꯧꯔꯦ ꯑꯗꯣ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯅ ꯑꯥꯂꯨ ꯂꯩꯍꯧꯕꯗꯨꯗ ꯌꯨꯝꯗ ꯁꯦꯝꯃꯨꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯆꯃꯁ ꯃꯆꯥꯁꯦ ꯑꯅꯤꯈꯛ ꯊꯥꯎ ꯍꯥꯞꯄꯦ ꯆꯃꯁ ꯑꯅꯤꯈꯛ ꯊꯥꯎ ꯍꯥꯞꯄꯦ ꯑꯗꯨꯒ ꯖꯤꯔꯥꯁꯦ ꯉꯧꯔꯦ ꯖꯤꯔꯥ ꯑꯗꯨꯒ ꯃꯩ ꯃꯨꯊꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯖꯤꯁꯦ ꯇꯦꯡꯒꯣꯠ ꯑꯃ ꯂꯧꯕꯅꯦ ꯑꯗꯨꯒ ꯁꯨꯖꯤ ꯇꯦꯡꯒꯣꯠ ꯑꯃꯗ ꯇꯦꯡꯒꯣꯠꯇꯨꯃꯛ ꯑꯗꯨꯝ ꯆꯥꯡꯗ ꯀꯩꯅꯣ ꯑꯅꯤꯈꯛ ꯏꯁꯤꯡ ꯇꯦꯡꯒꯣꯠ ꯑꯅꯤꯈꯛꯀꯣ ꯁꯨꯖꯤ ꯇꯦꯡꯒꯣꯠ ꯑꯃꯗ ꯏꯁꯤꯡ ꯇꯦꯡꯒꯣꯠ ꯑꯅꯤꯈꯛꯅꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯉꯧꯁꯜꯂꯒꯦ ꯃꯌꯥꯝ ꯁꯨꯖꯤꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯨꯖꯤ ꯑꯥꯂꯨꯒꯒꯤ ꯁ꯭ꯅꯦꯛꯁ ꯑꯃ ꯁꯦꯝꯈꯤꯕꯗꯁꯨ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯎꯔꯦꯅ ꯀꯣꯃꯦꯟꯇ ꯇꯧꯔꯛꯈꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒ꯭ꯔꯥ ꯀꯩꯀꯩ ꯄꯤꯖꯕꯩ ꯃꯍꯨꯠꯇꯀꯣ ꯑꯗꯣ ꯁꯤ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯃꯄꯥꯟꯒꯤ ꯁꯤꯡꯒ꯭ꯔꯥꯁꯦ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯄꯨꯡꯆꯥ ꯆꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯈꯅꯥꯎꯒꯁꯦ ꯄꯨꯡꯁꯥꯗ ꯁꯥꯒꯠꯂꯦ ꯊꯥꯎ ꯃꯌꯥꯝꯗꯨꯅ ꯇꯧꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯁꯨ ꯊꯥꯎ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯏꯁꯨ ꯌꯨꯝꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩꯗꯧꯅꯤ ꯃꯄꯥꯟꯗꯩ ꯂꯩꯅ ꯆꯥꯗꯣꯏ ꯁꯔꯨꯛ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯁꯦꯝꯃꯕꯅꯤ ꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯖꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟꯗꯁꯨ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒ ꯁꯨꯖꯤꯁꯦ ꯇꯥꯁꯜꯂꯛꯑꯗꯤ ꯑꯩꯅ ꯊꯥꯡꯊꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯥꯂꯨꯗꯣ ꯉꯧꯒꯦ ꯁꯣꯅꯨꯅ ꯂꯥꯏꯠ ꯊꯥꯟꯕꯤꯔꯛꯏ ꯅꯨꯡꯗꯥꯡꯅꯤꯅꯀꯣ ꯃꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯊꯥꯎꯁꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯁꯤꯁꯨ ꯑꯗꯨꯒ ꯖꯤꯔꯥ ꯑꯍꯥꯟꯕꯗ ꯉꯧꯁꯜꯂꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯗ ꯀꯦꯞꯁꯤꯀꯝ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤꯀꯣ ꯑꯩꯁꯦ ꯄꯨꯊꯣꯛꯇꯃꯝꯃꯒ ꯁꯣꯏꯍꯧꯗ꯭ꯔꯦ ꯑꯗꯣ ꯌꯥꯡꯕꯗꯅꯦꯀꯣ ꯄꯔꯨꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ ꯍꯥꯏꯅ ꯁꯧꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡꯅꯤꯅꯀꯣ ꯕꯖꯥꯔꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕꯗꯣ ꯑꯗꯣ ꯁꯤ ꯄꯞ ꯇꯧꯈ꯭ꯔꯦ ꯀꯦꯞꯁꯤꯀꯝ ꯄꯨꯊꯣꯛꯑꯒ ꯁꯦꯝꯍꯧꯗ꯭ꯔꯦ
ꯑꯗꯣ ꯂꯩꯕ ꯑꯗꯨꯝ ꯒꯥꯖꯔ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯈꯪꯗꯦ ꯑꯩꯁꯨ ꯀꯌꯥ ꯌꯥꯝ ꯍꯦꯟꯖꯟ ꯚꯦꯖꯤꯇꯦꯕꯜꯁꯦ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯇꯤꯜꯍꯧ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯁꯣꯏꯖꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯅꯤ ꯇꯣꯃꯦꯇꯣ ꯍꯥꯏꯗꯤ ꯀꯥꯍꯟꯒꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯇꯤꯜꯍꯧꯒꯁꯤꯁꯨꯅꯦ ꯑꯗꯩ ꯇꯣꯃꯦꯇꯣꯒꯁꯤꯁꯨ ꯕꯔ ꯕꯔ ꯑꯩꯈꯣꯏꯒꯤ ꯄꯠꯊꯍꯟꯒꯗꯕ ꯁꯣꯛꯇ ꯑꯣꯏꯍꯟꯒꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯥꯎꯗꯅ ꯑꯩꯅ ꯊꯥꯎꯁꯤꯗ ꯉꯧꯊꯣꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯍꯤꯡꯕ ꯃꯅꯝ ꯀꯩꯅꯣ ꯇꯧꯅꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯍꯋꯥꯏ ꯊꯔꯥꯛꯀ ꯁꯤꯇ ꯍꯥꯞꯄꯅꯤ ꯑꯇꯩ ꯚꯦꯖꯤꯇꯦꯕꯜ ꯍꯥꯞꯄꯔꯣꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯑꯩꯅ ꯃꯁꯥꯂꯥ ꯍꯥꯞꯆꯤꯜꯂꯒꯦ ꯃꯁꯥꯂꯥ ꯍꯥꯏꯕꯁꯤꯗ ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯄꯅꯤ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯁꯥꯂꯥ ꯌꯥꯝꯅ ꯍꯦꯟꯕ ꯃꯁꯥꯂꯥꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯨ ꯃꯁꯥꯂꯥ ꯍꯥꯞꯇꯣꯏꯁꯦ ꯑꯩꯅ ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯒ ꯃꯆꯨꯁꯦ ꯖꯤꯔꯥ ꯄꯥꯎꯗꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯆꯨ ꯈꯔꯒ ꯌꯥꯏꯉꯪꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯥꯞꯄꯔꯣꯏ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯣ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯒ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯅ ꯆꯤꯀꯟ ꯃꯁꯥꯂꯥ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯒꯔꯝ ꯃꯁꯥꯂꯥ ꯍꯥꯞꯄꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯑꯥꯂꯨꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯑꯣꯠꯈꯥꯏꯔꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒ꯭ꯔꯥꯗ ꯁꯃꯣꯁꯥ ꯁꯤꯡꯒ꯭ꯔꯥ ꯃꯅꯨꯡꯗ ꯁ꯭ꯇꯐꯤꯡ ꯍꯥꯞꯄꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯧꯕꯅꯦꯕꯀꯣ ꯑꯗꯣ ꯊꯨꯝ ꯈꯤꯇꯪ ꯍꯦꯛ ꯍꯥꯞꯆꯜꯂꯦ ꯇꯦꯁ ꯂꯩꯅꯕꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯧꯔꯒꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯉꯧꯁꯜꯂꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯝ ꯃꯩ ꯇꯞꯈꯠꯂꯒ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯥꯂꯨꯗꯒꯤ ꯏꯁꯤꯡ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯔ ꯗ꯭ꯔꯥꯏ ꯑꯣꯏꯅꯕ ꯍꯥꯏꯅ ꯉꯧꯁꯜꯂꯦ ꯑꯗꯣ ꯈꯤꯇꯪ ꯉꯧꯁꯜꯂꯝꯅꯤꯅ ꯗ꯭ꯔꯥꯏꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯇꯛꯈꯤꯕ ꯅꯍꯥꯟ ꯁꯤꯡꯗꯣ ꯑꯩ ꯁꯤꯡ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯄꯥꯎꯗꯔꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯊꯝꯃꯝꯃꯒꯦ ꯑꯩꯁꯨ ꯙꯨꯞ ꯊꯥꯗ꯭ꯔꯤ ꯙꯨꯞ ꯊꯥꯗꯣꯛꯎꯔꯅꯤ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯜꯂ ꯊꯝꯃꯝꯒꯦꯕꯀꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯁꯥꯂꯥ ꯑꯥꯂꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯕꯗ ꯃꯌꯥꯝ ꯈꯔ ꯏꯪꯊꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯆꯦꯡꯄꯥꯛ ꯈꯛꯇꯪ ꯍꯥꯞꯆꯤꯟꯕꯅꯤ ꯆꯦꯡꯄꯥꯛ ꯆꯥꯝꯊꯣꯛꯅ ꯊꯝꯃꯝꯕ ꯆꯦꯡꯄꯥꯛꯅꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯅꯤ ꯍꯣꯔꯦꯟ ꯑꯥꯂꯨꯁꯦ ꯅꯞꯅꯕ ꯑꯗꯩꯗꯤ ꯈꯤꯇꯪ ꯕꯥꯏꯅꯤꯡ ꯑꯣꯏꯅꯕꯒꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯆꯦꯡꯄꯥꯛ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯑꯔꯣꯏꯕꯗ ꯍꯥꯞꯆꯤꯜꯂꯦ ꯏꯪꯊꯔꯕꯅꯤꯅꯀꯣ ꯃꯅꯝꯁꯨ ꯍꯦꯜꯂꯅꯤ ꯑꯗꯣ ꯐꯖꯅ ꯑꯃꯨꯛ ꯆꯦꯡꯄꯥꯛ ꯍꯥꯞꯄꯒꯤ ꯇꯣꯠꯂꯒꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯆꯦꯡꯄꯥꯛꯁꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯟꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯥꯂꯨꯒꯤ ꯀꯩꯅꯣꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯉꯁꯥꯏ ꯊꯝꯈꯤꯕꯗꯨꯅꯤ ꯁꯤꯁꯨ ꯈꯔꯗꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨꯗꯤ ꯁꯥꯔꯦ ꯑꯩ ꯍꯥꯏꯕꯗ ꯃꯌꯥꯝ ꯁꯣꯏꯕ ꯑꯁꯤ ꯈꯨꯠꯁꯤ ꯌꯦꯡꯉꯨ ꯑꯩ ꯈꯨꯠꯁꯦ ꯄꯣꯛꯇ ꯄꯣꯛꯑꯦ ꯑꯗꯨꯝ ꯒꯦꯁ ꯆꯨꯂꯥ ꯇꯩꯊꯣꯛꯄꯗꯅꯦ ꯈꯥꯡꯗ ꯈꯤꯇꯪ ꯋꯥꯏꯁꯜꯂꯨꯕ ꯑꯗꯣ ꯊꯥꯎ ꯈꯤꯇꯪ ꯑꯩꯅ ꯈꯨꯠꯇ ꯄꯥꯏꯔꯒ ꯇꯣꯠꯄꯅꯦꯒꯤ ꯀꯩꯅꯣꯁꯦ ꯁꯨꯖꯤꯁꯦ ꯃꯩꯗꯥ ꯅꯠꯇꯦꯀꯣ ꯁꯨꯖꯤꯅꯦ ꯑꯗꯨꯒ ꯐꯖꯅ ꯇꯣꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯩꯒꯤ ꯀꯤꯠꯆꯟ ꯀꯥꯎꯟꯇꯔꯁꯤꯗ ꯇꯛꯑꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅꯅꯦ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯇꯥꯒꯤ ꯇꯛꯅꯕ ꯄꯥꯛꯄꯗꯨꯗ ꯑꯣꯏꯔꯁꯨꯅꯦ ꯄꯥꯛꯅ ꯑꯗꯨꯒ ꯀꯇꯔ ꯁꯤꯒꯨꯝꯕ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯀꯨꯝꯕꯒꯤ ꯁꯤꯒꯨꯝꯕ ꯀꯩ ꯍꯥꯏꯗꯤ ꯁꯥꯔꯞ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯑꯃ ꯂꯧꯅꯕꯒꯤ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯋꯥ ꯍꯥꯏꯕꯗ ꯃꯌꯥꯝ ꯁꯣꯏꯕ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯁꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯄꯤꯔꯣ ꯑꯗꯣ ꯑꯗꯨꯝ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯁꯦꯞ ꯑꯃ ꯊꯝꯕꯅꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯤ ꯃꯅꯤꯡ ꯊꯪꯕꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯊꯣꯛꯄꯅꯤꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯥꯂꯨ ꯉꯧꯕꯁꯦ ꯑꯗꯣ ꯑꯗꯨꯝ ꯃꯥꯒ ꯆꯥꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯁꯨꯖꯤꯒꯤ ꯇꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯀꯜ ꯁꯦꯝꯃꯤꯁꯦ ꯁꯤ ꯌꯥꯝ ꯊꯥꯔꯁꯨ ꯍꯣꯔꯦꯟꯗꯤ ꯍꯥꯎꯔꯣꯏꯕꯀꯣ ꯌꯥꯝꯅ ꯄꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯍꯤ ꯀꯩꯅꯣ ꯂꯥꯡꯈ꯭ꯔꯁꯨꯅꯦ ꯁꯨꯖꯤꯕꯨꯗꯤ ꯏꯁꯤꯡꯕꯨꯗꯤ ꯆꯨꯞꯁꯜꯂꯤ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨꯅꯦ ꯃꯍꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯈ꯭ꯔꯒꯁꯨ ꯇꯛꯄꯗ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯞ ꯑꯃꯒꯨꯝꯕ ꯁꯨꯖꯤ ꯂꯧꯔꯗꯤ ꯏꯁꯤꯡ ꯀꯞ ꯑꯅꯤꯒꯨꯝꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯁꯥꯂꯥꯁꯦ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯑꯩꯅ ꯕꯔꯒꯔꯒꯤ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯦ ꯌꯥꯝꯅꯁꯨ ꯊꯥꯗꯦꯀꯣ ꯁꯨꯖꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯇꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯍꯥꯏꯔꯒꯦ ꯈꯨꯠꯇꯟ ꯍꯥꯏꯅ ꯑꯗꯣ ꯁꯤ ꯌꯥꯝ ꯊꯥꯍꯟꯗ꯭ꯔꯦ ꯑꯩꯅ
aduga mamu semdoge sumain tawna semdoge ko khutke ngune ekdam indam thagi kariga thawga aina thau kitang din nape ko khutta chum tayeba ko khogi masala si su mafam cha cha na kano tawgina baina khutta napta batara nappadi kitang din napto me aduna thau kitang aina khutta nanjala ga masala si su paiba ko ado sumai tawna loina semdo e ma mai se ai ngasai loi ko na gare kano si su suji si su aduga alu gi kangau sisu ado so taru khak oira mana se o thoi se ado khatang piadi ne ko ma'am thokadabne ba ado mi ga lak patara di ko khara khatang piktak na tawbano na phajaba budi hen bane ba ado aigi se dum koi gi thengjale pi chawhalle ado sumaina thawda fry to thoga su ya ma'am ado aina tawa da thaw khara hapa ko sumaina khoi gi kai haine tok tok ondoga dum fry makanam ni ne sisu hai tare fry pung thau pulap lupsan ba oidre hai be wai ta ngai re ko ado sumaina tauna aise ahum khakti kaino tau thoge semdoge aduga ahumamna hayeng sonogi tiffin school hangmani hayeng gi hangani aduna school tiffin da moini gi ama hobiraga paruda ama kapi sonani happy raba ado semdan thamari hayeng gi tiffin gi kok saba ama phare gi ade di tungti gi tiffin se kok saaba dai di no ano mawang tawbira di na ta dum khuchang bagi ko tan bagi na kui na le so no na hai kui le ra ga haure sini ado mai thok lawan thoga mam crispy oire haire do de ko ai di manungi po si su mun na le ro po ni su su mun na le ra bari na ko thau da dum crispy oine bagi thok on thok pa tani da mam thau yam hena su chang man na te ko mam adum mam su ro mani side da thau se dum paisan na le ra ba ko ado loira gise do ngakhtang thau chithage sumaina tawraga imai cha khoi homgi sandagi snacks aduga sondagi ahum sina hayengi moi ani gi tiffin burger है Achauba lauraga jing sai how Ini mana kaya film? मैं तो टूट गया sare phajana duna chang namdre बर्गर टूट गया हावरे sa thakni ado मैम ngasi di egi video she matang hi da loisanjarage sa na ga chare phajana hawre मैम adum मैम su ai yam haijeninge try amta tawbi waina yam hawmani ko mapandagi singra kai charu budi ne charu budi sauce ka tawraga mai cha khoyom su hawre paru su haraure sono su haraure ado मैम video ji su matang loisanjarage bye